Manipurgi machin tungkhalakliba music composer singi manungda ama oiriba Thanga Salamdagi Sri Laisram Densan Singna imung manung sagai natai marup mapang khwai puno mapu thadok pamlaga mapugi khoya khada tinkhre masagi chahi nipuma thoi sorok pagaloidana isai nongmai bu pamjaba singi damak lemna takpi tambi bagi thabak thorom sing paikhatuna lakhi Loktak imagi masai golda floating studio hangnana bagi mangjaramba iyambagi mangan adumadi mangphaunawa ngamkhidre dahi ohum khakta ngaijaribi machanupi lanchenbidi apokpa kaina bagi maicha khanghodri babagi damak lai khoiramdoini haina ahlaman singna themjinjaba matamda ahoina dum harau hori thanga mai kairomdagi tanglaba music composer singi manungda tomthil oina nganduna lehoragadaba yamba Densan Salamgi loinabi itaima Salam Ongbi Penu Lemagi pukningi warol miyamda share tawjari loyo phauba taminaduna amadi yeminaduna adongi pukningda phaubirakpa wahi singdusu phongdokpiyo loinana imu manunggi awapadasu angamba mateng pangbiyu tema gi meng dong tang habiyo Salam Ongbi Penu Lema tema tamo Densan se masagi anaba ma namaram orega leigidre ko ado itema kari kari sum awan apa awan nuai hai tare katang thambiyu ne hospital gi paisa su payment to ngam da bagi problem su lei na haibiri ko kamai kamai to biri awan nuai katang haibiyu awan nuai je kai hai gadabno khangde ai hai bu ngamdre hamo jam chae kan diam kan ninge do manungi awaba cha pai da bulai ta bagi maram orega ko layeng bazingam gi da ba aduga magi marai bakki haidira khangde thabak ama magi dumakta na bagi oiro amagi oiro hotnaba khudimakse nanthok ta soi bai tar mana ga som kai kai hairam bagi laite mada mana hairam baje hospital da dai da ai sai kambu la en yam toina di hairam ni dagi wakhan gyan mangga lei ba mana doctor na hakchang khapiyong ka mai tawge hang baje ai na ba phare kem tawdre yumda discharge tawbiro na doctor ji da lagi magi isai gi kamu singje mai na ta budi na akoina pau pi gi da bagi ni ra khangde la ko budi kya la khide bu ko adu mana diana nujingam me ba sonjaram bado yam toina solami je mai blue band party je sima diam solame hospital gi bill se itema som pi ba ngam da hospital gi bill je pi ba je ngamde do karmalo dingi manung ji da tangkhai ma hana piyo haibane ba kaya mu kadi ta kya mu 71000 something khar lai bu ko ba ji ki manga life care gi oina de ado tangkhai ji ba da piyo haiba ji phagi pi ba ngam da na lai ba adagi mu hana rims ta lai nge gi da su 30,000 ki maya si ju short laga pi da bi da lai ni hojik se haidi pikhalake na di hairaga di disaster bira ineba hidak lang thak leiba da changkiba ngakta yam oidoni ko mani hidak lang thak ki da yam loina changgiban terma do di pikliba ngang se nupi machani ko chahi kya no suri na chahi ahum suri adai tema ma to kram nangang sidi yokpagi wakhalon ga di leibiri tema kai kai thabak sin pham ga di paibi ge ai thudokpa sin pham adai di paija de do thanga sida leirabanina nim ukugi matung illaga noi matung illaga pesa kangi na phawa ko pa sin pham se sida leiraga thapak atai ai gi subam nombam ju leite tema ngasi se asti tari ni ko ado mai khangna chana ba maru pang sing khang da ba sumyam leirang ni hai tare ado mahaki aroiba mathau akogi mathau mangam se sorat ka haina bado sorat se kari numit ta ba ge ipuroi bagadi tina biramba aina sakhangja hodrabi me ipuroi bagi magi sadradin je lagba tangkun thangjen ni sida tare ado ipuroi bagi magi mafunda leimana amatang orasu katpala kuyo haiduna mayam da khurunduna haija